Lupa Crore Taranithoiga Lakh Yankairom gi oigadaba yamlaba yaba tablet amadi heroin powder single loinana Manipurdagi mioi ahum Assamda Phare hairi Pawasana hai akaknaba pawma fangbadagi Assam Police ki Special Task Force na Kamrup Police ka loinana Assam gi Amingaonda Tata Nexon Karama Thatuna check tawbada Manipur gi Kaksing District tagi purakpani haiba drugs sing adu phagat pangamkhibani hairi Hiramasigi matangda Assam Police ki Chief Public Relations Officer ki office tagi fangba pawgi likhuna manahai Assam Police ki team aduna Manipur dagi mioi ahum tongduna lakpa Tata Nexon registration number AS11AA6800 adu khambduna check tawbada drugs sing adu phagat pangamkhibane gari aduda tonglakhiba mioi ahum adudi Kaksing district ki Lamding Cherapur Wangjingdagi KH Tavis Chahi Kungamari Thobal District ki Khongjom Sapamdagi Teksam Avinash Sahi Nifugamathoi amadi Sekmaizin Kaithel dagi Nongmai Them Biswajit Chahi Kuntrani Pani Hairi Police na gari aduda kupna thiba humbagi thabak chathabada kilogram manga rom oigadaba methamphetamine yauba yava tablet piece lising yankhai fangkibaga loinana sapon cap manga da haptuna purakpa heroin powder gram Humputaret ka dasmik mangarom amasu fagat ke pagalaba drug ki polam singadu chawrakna lupa crore tarani thoiga lakh yankairom gi oigane thaudok asiga mari lainana Assam Police na case ama lokhatuna makhata ba thijinbagi thabak chathari haina pawosina makhatari